ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯀꯦꯜꯚꯤꯟꯁꯟ ꯑꯣꯀ꯭ꯔꯝ꯫ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤ ꯖꯤꯝ ꯀꯦꯔꯣꯜꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯅꯍꯥ ꯑꯃꯅ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯀꯗꯧꯔꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯇꯥꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯗ ꯕꯥꯁꯀꯦꯠꯕꯣꯜ ꯗꯥꯏꯔꯤꯁ꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯂꯥꯡꯂꯤꯕꯤꯁꯤꯡꯗꯤ ꯖꯤꯝ ꯀꯦꯔꯣꯜꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯂꯤꯑꯣꯅꯥꯔꯗꯣ ꯗꯤꯀꯥꯄ꯭ꯔꯤꯌꯣ, ꯃꯤꯀꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯥꯔꯛ ꯋꯦꯜꯕꯔꯒ, ꯄꯦꯗ꯭ꯔꯣꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯖꯦꯝꯁ ꯃꯥꯗꯤꯌꯣ, ꯖꯤꯝꯁ ꯃꯥꯗꯔꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯂꯣꯔꯦꯟ ꯕ꯭ꯔꯦꯀꯣ, ꯗꯥꯏꯑꯦꯅꯥ ꯃꯣꯗꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯖꯨꯂꯤꯌꯦꯠ ꯂꯦꯋꯤꯁ, 50ꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯕ꯭ꯔꯨꯅꯣ ꯀꯤꯔꯕꯥꯏ, ꯅ꯭ꯌꯨꯇ꯭ꯔꯣꯟꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯄꯦꯇ꯭ꯔꯤꯛ ꯑꯦꯝꯁꯤꯒꯣ, ꯔꯦꯒꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯏꯔꯅꯤꯛ ꯍꯨꯗꯁꯟ꯫ ꯐꯤꯂꯝ ꯑꯁꯤ ꯁ꯭ꯀꯣꯠ ꯀꯜꯕꯔꯠꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯐꯤꯂꯝꯅꯤ, ꯑꯗꯨꯒ ꯂꯤꯖ ꯍꯦꯂꯔ ꯑꯃꯁꯨꯡ ꯖꯣꯟ ꯕꯔꯠ ꯃꯥꯅꯣꯂꯤꯁꯅ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ ꯐꯤꯂꯝꯅꯤ꯫ ꯐꯤꯂꯝ ꯑꯁꯤ IMDbꯗ 7.3 ꯑꯥꯎꯠ ꯑꯣꯐ 10 ꯁ꯭ꯀꯣꯔ ꯐꯪꯈꯤ, ꯑꯗꯨꯒ ꯔꯣꯇꯟ ꯇꯣꯃꯥꯇꯣꯁꯅ 45% ꯐꯪꯈꯤ, ꯃꯦꯇꯥꯀ꯭ꯔꯤꯇꯤꯛꯅ 46%, ꯑꯗꯨꯒ ꯒꯨꯒꯜ ꯌꯨꯖꯔꯁꯅ 96% ꯐꯪꯈꯤ꯫ ꯐꯤꯂꯝ ꯑꯁꯤ ꯆꯥꯎꯔꯥꯛꯅ $2 ꯃꯤꯂꯤꯌꯟ ꯆꯪꯅ ꯅꯝꯈꯤꯕ ꯐꯤꯂꯝꯅꯤ, ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯕꯣꯛꯁ ꯑꯣꯐꯤꯁ ꯀꯂꯦꯛꯁꯟꯅ $2.4 ꯃꯤꯂꯤꯌꯟ ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯧꯖꯔꯛꯂꯒꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯑꯣꯖꯥ ꯑꯃꯅ ꯐꯨꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯖꯤꯝ ꯀꯦꯔꯣꯜ ꯀꯧꯏ꯫ ꯐꯨꯕ ꯂꯣꯏꯔꯒ ꯖꯤꯝ ꯀꯦꯔꯣꯜꯅ ꯎꯁꯤꯠꯇꯕꯤꯗ ꯑꯣꯖꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤꯁꯦ ꯐꯨꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯐꯨꯔꯒ ꯂꯣꯏꯔꯦꯗꯅ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯝ ꯀꯦꯔꯣꯜꯗꯨ ꯑꯣꯖꯥꯗꯨꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕꯤ ꯃꯃꯤꯠꯇꯨ ꯌꯦꯡꯂꯒ ꯃꯃꯥꯟꯅꯕ ꯃꯤꯀꯤ, ꯄꯦꯗ꯭ꯔꯣ ꯑꯃꯁꯨꯡ ꯅ꯭ꯌꯨꯇ꯭ꯔꯣꯟꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯖꯥꯗꯨꯒꯤ ꯃꯔꯝꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯃꯔꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯗꯕꯤ ꯍꯨꯔꯥꯜꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯔꯤ ꯆꯨꯔꯨꯞ ꯑꯃꯃꯝ ꯆꯤꯡꯂꯒ ꯅ꯭ꯌꯨ ꯌꯣꯔꯛ ꯌꯧꯕ ꯕꯁ ꯑꯃꯒꯤ ꯃꯅꯤꯡꯗ ꯅꯞꯂꯒ ꯅ꯭ꯌꯨ ꯌꯣꯔꯛ ꯐꯥꯎꯕ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯍꯨꯔꯥꯜꯂꯒ ꯆꯥꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯔꯨꯃꯥꯜꯗ ꯊꯤꯅꯔ ꯃꯍꯤ ꯑꯃ ꯍꯩꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯅꯥꯇꯣꯟꯗ ꯆꯤꯡꯁꯤꯟꯕ ꯁꯥꯟꯅꯔꯝꯃꯤ, ꯃꯗꯨꯗ ꯄꯦꯗ꯭ꯔꯣꯅ ꯃꯀꯣꯛ ꯉꯥꯎꯕꯗꯒꯤ ꯃꯊꯛꯇꯒꯤ ꯑꯣꯠꯊꯔꯝꯃꯤ꯫ ꯃꯈꯥꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯅꯨꯄꯥꯗꯨꯗ ꯂꯣꯏꯅ ꯑꯣꯠꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯁꯥꯎꯔꯒ ꯃꯈꯣꯏ ꯃꯔꯤ ꯇꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯐꯪꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠ ꯑꯃ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯄꯦꯗ꯭ꯔꯣꯗꯨ ꯃꯈꯣꯏ ꯇꯤꯝꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯈꯟꯈꯤ꯫ ꯑꯣꯖꯥꯗꯨꯅ ꯐꯖꯅ ꯁꯥꯟꯅꯅꯕ ꯃꯈꯣꯏꯗ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯑꯣꯖꯥꯗꯨꯅ ꯖꯤꯝ ꯀꯦꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯣꯡꯃ ꯅꯥꯏꯠ ꯑꯥꯎꯠ ꯊꯣꯛꯁꯤ, ꯑꯗꯨꯒ ꯄꯤꯖꯥ ꯆꯥꯃꯤꯟꯅꯁꯤ" ꯍꯥꯏꯈꯤ꯫ ꯖꯤꯝ ꯀꯦꯔꯣꯜꯅ ꯍꯥꯏ, "ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯃꯤꯗꯥꯡꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯑꯗꯨꯅ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯁꯀꯦꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠ ꯇꯧꯕꯗꯨ ꯎꯠꯂꯛꯈꯤ꯫ ꯖꯤꯝ ꯀꯦꯔꯣꯜꯒꯤ ꯇꯤꯝ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯨꯔꯅꯥꯃꯦꯟꯠ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯄꯦꯗ꯭ꯔꯣꯅ ꯃꯤꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯂꯒ ꯃꯤꯒꯤ ꯎꯄꯨ ꯁꯣ ꯍꯥꯡꯇꯣꯛꯂꯒ ꯑꯌꯥꯎꯕ ꯄꯩꯁꯥ ꯑꯗꯨꯒ ꯒꯥꯔꯤꯅꯆꯤꯡꯕ ꯍꯨꯔꯥꯟꯈꯤ꯫ ꯇꯨꯔꯅꯥꯃꯦꯟꯠ ꯑꯗꯨꯁꯨ ꯖꯤꯝ ꯀꯦꯔꯣꯜ ꯍꯣꯏꯅ ꯉꯝꯈꯤ꯫ ꯃꯈꯣꯏꯅ ꯉꯝꯕꯒꯤ ꯁ꯭ꯋꯤꯐꯇꯤ ꯍꯥꯏꯕꯗꯤ ꯕꯥꯁꯀꯦꯠꯕꯣꯜ ꯑꯣꯖꯥꯗꯨꯅ ꯃꯈꯣꯏꯗ ꯕꯔꯒꯔ ꯑꯃꯃꯝ ꯆꯥꯎ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯤꯝ ꯀꯦꯔꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯕꯔꯒꯔ ꯌꯥꯝꯅ ꯆꯥꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯄꯩꯁꯥ ꯄꯤꯒꯦ ꯆꯪꯏ, ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯣꯖꯥꯗꯨꯅ ꯖꯤꯝ ꯀꯦꯔꯣꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯁꯥꯎꯔꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯈꯣꯏꯗ ꯕꯔꯒꯔ ꯑꯃꯃꯝ ꯈꯛꯇ ꯆꯥꯎ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯔꯤ ꯀꯩꯒꯤꯅꯣ?" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯤ ꯑꯣꯖꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯁꯥꯔ, ꯀꯩꯅꯣ, ꯑꯩꯈꯣꯏ ꯅꯍꯥ ꯉꯥꯛꯇꯅꯤ, ꯀꯃꯥꯏꯅ ꯑꯃꯃꯝ ꯈꯛꯇ ꯆꯥꯗꯣꯏꯅꯣ?" ꯍꯥꯏꯅ꯫ ꯑꯣꯖꯥꯗꯨꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯈꯤ, "ꯅꯌꯨꯝꯗꯒ ꯅꯊꯟ-ꯅꯊꯟꯇ ꯆꯠꯂꯨ, ꯑꯩ ꯊꯤꯟꯕ ꯉꯝꯂꯣꯏ" ꯍꯥꯏꯔꯒ ꯑꯣꯖꯥꯗꯨ ꯕꯔꯒꯔ ꯁꯣꯞꯇꯨꯗꯒꯤ ꯁꯥꯎꯔꯒ ꯊꯣꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯕꯥꯁꯀꯦꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠꯗ ꯃꯈꯣꯏꯒ ꯑꯣꯄꯣꯅꯦꯟꯠ ꯑꯣꯏꯕ ꯇꯤꯝ ꯈꯔ ꯂꯥꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯈꯤ, "ꯑꯩꯈꯣꯏ ꯀꯥꯗꯒꯤ ꯅꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯄꯣꯠꯁꯤꯡꯗꯣ ꯄꯤꯔꯛꯑꯣ" ꯍꯥꯏꯈꯤ꯫ ꯖꯤꯝ ꯀꯦꯔꯣꯜꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ" ꯍꯥꯏꯅ꯫ ꯑꯗꯨꯗꯩ ꯖꯤꯝ ꯀꯦꯔꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯑꯣꯄꯣꯅꯦꯟꯠ ꯇꯤꯝꯒꯤ ꯃꯤꯁꯤꯡꯗꯨ ꯐꯖꯅ ꯐꯨꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯃꯔꯤ ꯐꯝꯂꯒ
ngasai Pedro na huralakhiba paisasing adu thiraga leirammi. Matamduda prostitute ama laklaga makhoidagi paisa hanglammi. Matamduda makhoi marina prostitute duda usithawoidabi wa kya ngangki. Matamduda prostitute tu sauraga chatki. Mathangi sinda Jim Carroll na mahakna luna tinaba mamanaba Bobby gi manakta laklammi. Bobby leukemia haibadi blood cancer na aduna leiriba angang amani. Jim Carroll na nang mafamse sum leirage hairo. Lao mapanda thoklusi. Hairaga Bobby du wheelchair da haplega New York City da koiba pubiki. Mathangi sinda Jim Carroll du diary iraga leirambani. Matamduda mahaki mamana hairakhi. Hey, nang hantak thabak ama tahunaba tawsi. Handaki kalen sida nang thabak panghaudraba aiga loinana nang hotel la thabak tawba yawba tabani. Haina Jim Carroll da haiki. Jim Carroll na khumlaki. Kaino ima, namu thabakki maramda su yamna warisiba. Aina nonganda paisaga hangba yawkraba. Haina mama da haiki. Mama na hairaki. Aise paisagi waba nate. Nangi nasana tawgadaba na thodo khangu haibani. Nangna New York ki lambida koicha chatlaga leibado adu pamde. Hauzik sudabi nungana leibase afataba thabakni. Haina Jim Carroll da mama na haiki. Adudai Jim na hairai. Imana hauzik haibdo yamna fajaine. Aiki ahanba phongba lairiktugi maming oibabu yani. Haina haiki. Madudai mama na kaino nang haidubo. Nangna diary duda iriduna karino. Hairaga Jim gi chanaba putoklami. Jim na ima ai chak lamde. Hairaga thoklaki. Jim na basketball court ta famlaga magi diary du iringaida. Reggie kauba nupa amana Jim Carroll da. Hey, nang pobagi sem sarabo. Haina basketball ama pairaga hairai. Adudai Jim Carroll ga Reggie ga du harau basketball adu sanaki. Matamduda Mickey, Pedro amasung Neutron laki. Aduga Mickey na Jimmy nungsa se changkrani. Aduna nungsa changringai sida chatlasi lao. Aiki. Mickey na Jim gi diary du leiba uki. Adudai mahakna Jim gi diary du hangtoklaga paaba horaki. Mickey na nokrem haigrem tawraga magi diary paabadu uki. Adudai Jim na Mickey da. Hey Mickey, diary du yam thunna thamu. Hairaga Mickey gi manakta changsilai. Aduga magi diary du munki. Aduga Regina Jim da game se losilaroi se hairo haina hanglaki. Madudai Jim na kumlaki. Reggie, ibanigi game sidi loiba nairaroi. Imanaba singsu ngaidana leire hairaga Jim mamanaba singa laki. Makhoi mari turel amada chongtharaga iroiba laki. Ahanbada Mickey hana chongthaki. Adudai Pedro du kibadagi chongthaba ngamkide. Matamduda Jim Carroll ga Neutron ga na hairai. Pedron chongtharo kaidaroge. Nangna chongthaba ngamdradi Mickey na nang phajana haibiraroi. Haina Pedro da haiki. Wa du tabada Pedro su kina adum chongthaki. Pedro chongthaki baga Jim ga Neutron ga su chongthaki. Matam kharaki matungda Jim gi mamanaba Bobby taibangpan thadoktuna chatki. Mahaki masadu yamna parami. Jim na hospital da uba masadu dai hena parami. Aduga mahaki unsa su yamna khuirami. Bobby chahi 13 ta suda ngairi. Adubu mahaki masaktu chahi 30 suraba ahal malami. Bobby na laikidabadu Jim gi mamanaba ahumdudi kaisu tawsaramde. Makhoi ahumdi Bobby na hinglingaigi nokningba wari kaya sanaraga noklammi. Adubu Jim di yamna nungairamde. Aduna nakanda famduna leirami. Mickey na hairai. Bobby di awaba mayam khangnaga leidau sarukpudi sikibane hena farida haina matamduda Jim yam sauraga hairai. Karino noina haido. Nongma tamana naringaida nakoi magi manakta nongmata chatpirubra. Ha, chatpirubra ba. Bobby du yamna fava imanabane. Noigumba ngausinaba oktaba mi natiye haina haiki. Matamduda Mickey yamna sauki. Aduga mafamduda leiramba pochai thugaiki. Aduga Mickey na basketball ama putoraki. Makhoi punna sanaki. Aduga Jim su awawa nungaitabadu koki. Nongma Jim Pedro hai basement haibadi lainungda leiba ka amada kumtharaki. Mafamduda nupa ani famlaga leirami. Nupa ani duna heroin kauba drug amagi matangda hairaki. Akoi Manipur londa hairagana 4 kapa haibaduni. Jim injection kapadi yamna ki hairami. Adubu Jim heroin adu kapsinki.
madu kapaga Jimgi awaba nungaitaba akibasing adu loina kawki. Aduga mahakse lei marakta chenbagi yamna nungaiba wakal amada lerami. Jimgi mawong adu mamana yamna nungairamde. Mamana yam nungaitana kaplaga hairaki. Jim, sumaina sum hingba yaroye. Nang matungda sumaina tawganu, aina warning tawrisini haina hairami. Matamduda Jim hairaki. Kitang tawbaga warning, ima nang karimda khangloye, aigi awabase. Asumna mamada haiki. Mamana kaplaga, Jim, nangna tawrisibu karino. Ima yamna thajade. Haina hairami. Jim, wakal amada lerami. Mamana haibado kari amata taramde. Jim, heroin adu ahubada hapta amada amuktang kaplambani. Aday haptada anirak, ahumlak, marirak, hauzikti edik juba haibado ole. Jimna ngasina aroiba oina kaplaga toklage khalli. Adubu tokpa ngamkide. Heroin adu yamna tangma maramna makhoi paisa yamna darkar tarami. Nongma mamanabasinga punna amambada lakpa hanubi amadigi bag munki. Aduga hanubidu furaga thanami. Jim heroin adu aroiba oina sizinage aduga thatoke khalli. Adubu aroiba numit haibadu sunglak lakte. Mahak toina adum sizinarami. Mathangi numita makhoi schoolgi churchta confess tawnaba fatherga punna laklami. Churchtuda confess tawbasu compulsory oirami. Jimna fatherda hai ai ngasi confess tawba pamde haiki. Fatherna muk hairaki. Mayamsidai confess tawnaba yamna lairibase nangni. Aduna Jim adu confess room da changki. Confess room se aikhoigi pukningda leiba wasingdu fatherda haibaduni. Aduga fatherna wa adu kanadasu tamthokloi. Jim mahakna heroin sizinabagi matangda yamna hainingbani. Adubu mahak haiba ngamkide. Jimdu schoolda ojaga loinana basketball practice torami. Aduda Jimdu ojada washroom chatluge hairaga washroom da laki. Washroom duda Jim Carroll drug sizinaki. Aduga ojadusu janglaki. Aduga ojaduna Jimda paisa piraga sexually abuse tawnaba hotnai. Matamduda Jimna ojadu fuki. Ojaduna hai nang paisa du lobjaro. Aduga sigi wase kanamtada haiganu hairami. Jimdu yamna sarami. Matamduda ojaduna hairai. Nang wafamsi kanamtada haidokanuko. Kadigumba nangna haidoke khalasu haidau. Drug chaba nangi babu kanana thajadawrige. Hairamlaga ojadu thoki. Makhoi basketball ki match ama lerami. Match tu haudringaida lokardagi guli ama chage tawrami. Matamduda neutron laklaga makhoida match se tawdringaidadi guli du chadanaba haiki. Adubu neutron ki wadu thawa chadabi Jimne, Mickey Petron ne guli du chasinki. Maramsina match tuda Jim amasung Petron thanaba ngamlamde ball fawba ningthina paiba ngamkide. Matamduda father du police ka loinana laki. Father du khangki madudi makhoi drug sizinare haibasi. Maram asina policing adu makhoigi locker-da drug yaubra haina check tawi. Adubu drug amata fangkide. Maramdi makhoina hana sizinakhrabani. Matamduda father duna makhoi hapta amagi suspend tawrabani haiki. Basketball ojadunasu school gi basketball team dagi lauthok haiki. Matamduda Jimna hairai. Nangna team dagi lauthokpa ngamloi. Maramdi ai isa ithanta team dagi thokcharabani. Aduga school daisu punsigi thoklabani haina. Adarna pare nangi resignation aina accept tawrabani haina haiki. Matamduda Jimna neutron su makhoiga laknaba haiki. Adubu neutron na yaramde. Numitudagi makhoiga neutron ga lapnaki. Madui matungda Jimga Mickeyga sorok mataida surup amamam thaklaga lairami. Jim Carroll wakal yamna nungairamde. Mahakna Mickeyda haiki. Ai ngasi tawriba thabakse yamna thajade haina. Mickey na hai as kaidawrage guli du charaga. Jimna amuk khumlai. Mickey aikoi se school lagi tanthoklabane. Akoi amuk hana basketball sanabasu fanglaroi haina. Mickey na hai as school lay tanthoklaga kaidawrage. Akoi guli leibai $40 mangbai dudi nang karim khande. Jimdu yamna nungairamde. Aduga hairai. Horen aina yumda yauraga imanam kari haidoino. Ai khangdre haina haiki. Mickey na isum hairoi.
ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯈꯤ꯫ ꯖꯤꯝ ꯃꯌꯨꯝꯗ ꯌꯧꯕꯒ "ꯅꯪ ꯁ꯭ꯀꯨꯜꯗꯩ ꯇꯥꯟꯊꯣꯛꯂꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ?" ꯍꯥꯏꯅ ꯃꯃꯥꯅ ꯍꯪꯂꯝꯃꯤ꯫ ꯖꯤꯝ ꯀꯔꯤꯝ ꯈꯨꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯖꯤꯝꯒꯤ ꯃꯃꯥꯅ ꯖꯤꯝꯅ ꯆꯥꯔꯝꯕ ꯒꯨꯂꯤ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯖꯤꯝꯗ ꯆꯩꯈꯤ꯫ ꯃꯇꯝꯗꯨꯗ ꯖꯤꯝꯅ ꯃꯃꯥꯗ ꯃꯆꯤꯟ ꯊꯤꯈꯤ꯫ ꯖꯤꯝꯒꯤ ꯃꯃꯥ ꯁꯥꯎꯔꯛꯏ ꯑꯗꯨꯒ "ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯅꯨ, ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯖꯤꯝꯁꯨ ꯁꯥꯎꯔꯒ "ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯂꯤꯁꯦ" ꯍꯥꯏꯅ꯫ ꯖꯤꯝꯒꯤ ꯃꯃꯥꯅ "ꯅꯪ ꯑꯗꯨꯒꯤ ꯐꯠꯇꯕ ꯄꯣꯠꯇꯨꯅ ꯅꯪ ꯃꯥꯡꯍꯜꯂꯕꯅꯤꯀꯣ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯍꯥꯠꯇꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ" ꯍꯥꯏꯅ ꯖꯤꯝꯗ ꯀꯞꯄꯒ ꯍꯥꯏꯔꯛꯈꯤ꯫ ꯖꯤꯝ ꯃꯌꯨꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯖꯤꯝꯒꯤ ꯃꯃꯥꯗꯨ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯂꯒ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ" ꯍꯥꯏꯅ꯫ ꯖꯤꯝꯅ ꯑꯃꯨꯛ ꯍꯥꯏꯈꯤ, "ꯏꯃꯥ, ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯑꯩ ꯎꯕ ꯁꯨꯛꯐꯪ ꯐꯪꯂꯔꯣꯏꯗꯕꯅꯤ" ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯈꯤ꯫ ꯃꯃꯥꯅ ꯀꯞꯂꯒ "ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ" ꯍꯥꯏꯅ ꯖꯤꯝꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯖꯤꯝꯅ ꯕꯥꯁꯀꯦꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯗ ꯐꯪꯂꯛꯄ ꯇ꯭ꯔꯣꯐꯤ ꯑꯃ ꯄꯥꯏꯔꯒ ꯂꯪꯊꯔꯛꯈꯤ꯫ ꯖꯤꯝꯅ ꯇ꯭ꯔꯣꯐꯤꯗꯨ ꯍꯨꯟꯀꯠꯂꯒ ꯑꯗꯨꯒ ꯇ꯭ꯔꯣꯐꯤꯗꯨ ꯌꯦꯡꯂꯒ ꯃꯥꯅ ꯂꯩꯔꯝꯕ ꯑꯁꯥꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤ꯫ ꯑꯗꯨꯒ ꯇ꯭ꯔꯣꯐꯤꯗꯨ ꯗꯁꯠꯕꯤꯟꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯤꯝ, ꯄꯦꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯀꯤ ꯗ꯭ꯔꯒ ꯂꯩꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤ꯫ ꯒꯥꯔꯤꯗꯨ ꯄꯦꯗ꯭ꯔꯣꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯣꯗꯨ ꯐꯛꯀꯥꯏꯔꯒ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯈꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯈꯣꯏ ꯗ꯭ꯔꯒ ꯆꯥꯈꯤ꯫ ꯗ꯭ꯔꯒ ꯆꯥꯔꯕꯅꯤꯅ ꯄꯦꯗ꯭ꯔꯣꯟꯗꯨ ꯒꯥꯔꯤ ꯊꯧꯕꯗ ꯎꯏꯊꯔꯛꯈꯤ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯊꯣꯝꯖꯤꯟꯒꯦ ꯇꯧꯈꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯈꯤ꯫ ꯅꯨꯄꯥꯗꯨ ꯂꯥꯛꯄꯒ "ꯒꯥꯔꯤ ꯀꯗꯥꯏꯅꯣ? ꯑꯩ ꯈꯔ ꯊꯨꯔꯦ" ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒ ꯒꯥꯔꯤꯗꯨ ꯄꯨꯂꯤꯁꯅ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯒꯥꯔꯤ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯀꯤꯒꯤ ꯃꯈꯨꯠꯇꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯖꯤꯝ, ꯃꯤꯀꯤ ꯑꯃꯁꯨꯡ ꯄꯦꯗ꯭ꯔꯣꯟ ꯍꯧꯖꯤꯛ ꯃꯈꯣꯏ ꯅꯤꯁꯥꯗ ꯌꯥꯝꯅ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯇꯞꯅ ꯇꯞꯅ ꯃꯈꯣꯏ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯅꯣꯡꯃ ꯃꯈꯣꯏꯅ ꯁ꯭ꯇꯣꯔ ꯑꯃꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯆꯥꯅꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤ꯫ ꯁ꯭ꯇꯣꯔꯗꯨꯗ ꯃꯤꯀꯤꯅ ꯅꯣꯡꯃꯩ ꯑꯃꯁꯨ ꯐꯪꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯄꯦꯗ꯭ꯔꯣꯟꯗꯨ ꯗ꯭ꯔꯒꯁ ꯌꯥꯝꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯆꯦꯟꯕ ꯐꯥꯎ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯁ꯭ꯇꯣꯔꯗꯨꯗ ꯃꯍꯥꯛ ꯇꯥꯔꯒ ꯂꯩꯍꯧꯏ꯫ ꯖꯤꯝꯒ ꯃꯤꯀꯤꯒꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯁ꯭ꯇꯣꯔꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯦꯗ꯭ꯔꯣꯟꯗꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯖꯤꯝꯒ ꯃꯤꯀꯤꯒ ꯕꯥꯔ ꯑꯃꯗ ꯂꯥꯛꯈꯤ꯫ ꯕꯥꯔꯗꯨꯗ ꯇꯤꯚꯤ ꯑꯃꯗꯒꯤ ꯅ꯭ꯌꯨꯁ ꯂꯥꯛꯂꯝꯃꯤ꯫ ꯅ꯭ꯌꯨꯁꯇꯨꯗ ꯃꯈꯣꯏꯒ ꯇꯤꯟꯅꯔꯝꯕ ꯅ꯭ꯌꯨꯇ꯭ꯔꯣꯟꯗꯨ ꯑꯣꯜ ꯑꯃꯦꯔꯤꯀꯥꯟ ꯍꯥꯏꯁ꯭ꯀꯨꯜ ꯒꯦꯝꯗ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯂꯦ ꯍꯥꯏꯅ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨ ꯖꯤꯝꯒ ꯃꯤꯀꯤꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯗꯨꯒꯤ ꯇꯤꯝꯗꯨꯗ ꯌꯥꯎꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯂꯝꯕꯤꯗꯨ ꯆꯠꯄ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯆꯠꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯖꯤꯝ ꯃꯌꯨꯝ ꯃꯌꯥꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯄꯣꯠ ꯊꯥꯡꯖꯤꯟꯕꯗꯨ ꯎꯈꯤ꯫ ꯖꯤꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯏ ꯑꯗꯨꯕꯨ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯤꯝ ꯗ꯭ꯔꯒꯁ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯗꯨꯒ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯑꯃꯨꯛ ꯍꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯍꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯖꯤꯝꯗꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ꯫ ꯑꯗꯨꯒ ꯖꯤꯝ ꯑꯗꯨ ꯋꯥꯟꯊꯈꯤ꯫ ꯖꯤꯝꯒꯤ ꯃꯃꯪꯗ ꯃꯍꯥꯛꯁꯦ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠꯇꯨꯗ ꯇꯥꯔꯒ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗꯗꯤ ꯃꯍꯥꯛ ꯎꯟ ꯃꯊꯛꯇ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯖꯤꯝꯒ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯈꯤꯕ ꯔꯤꯖꯤ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯤꯝꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯈꯤ꯫ ꯖꯤꯝ ꯌꯥꯝꯅ ꯑꯐꯕ ꯄ꯭ꯂꯦꯌꯔꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯐꯤꯚꯝꯗꯨ ꯔꯤꯖꯤꯅ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯔꯤꯖꯤꯅ ꯖꯤꯝ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯖꯤꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯐꯨꯔꯤꯠ ꯂꯤꯠꯁꯤꯜꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯄꯝꯕ ꯗ꯭ꯔꯒꯁꯇꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯖꯤꯝꯅ ꯔꯤꯖꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯕ ꯄꯣꯠꯇꯨ ꯄꯤꯔꯛꯑꯣ" ꯍꯥꯏꯅ꯫ ꯔꯤꯖꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯄꯤꯔꯣꯏ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯥꯡꯍꯟꯕ ꯑꯩ ꯄꯥꯝꯗꯦ" ꯍꯥꯏꯅ ꯖꯤꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯖꯤꯅ ꯖꯤꯝꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯗ꯭ꯔꯒꯁꯇꯨ ꯇꯣꯏꯂꯦꯠꯇ ꯐ꯭ꯂꯁ ꯇꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯖꯤꯝꯅ ꯀꯞꯂꯒ
ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯒꯤ ꯗ꯭ꯔꯒꯁꯀꯤ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯖꯤꯝ ꯍꯧꯖꯤꯛ ꯗ꯭ꯔꯒꯁꯇꯨ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯔꯤꯖꯤꯅ ꯖꯤꯝꯗꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ꯫ ꯖꯤꯝ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯥꯗꯒꯤ ꯃꯇꯤꯟ ꯐꯥꯎꯕ ꯑꯣꯔꯣ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯔꯤꯖꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯐꯝꯗꯨꯅ ꯖꯤꯝꯕꯨ ꯁꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯤꯝ ꯅꯣꯔꯃꯦꯜ ꯈꯔ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯔꯤꯖꯤꯅ ꯍꯥꯏ, "ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯅꯣꯡꯉꯥꯜꯂꯒ ꯊꯨꯅ ꯂꯥꯛꯀꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯪ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯌꯨ, ꯑꯗꯨꯒ ꯅꯪꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯗꯁꯨ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯍꯜꯂꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯤꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯗꯅꯇ ꯂꯩꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯔꯤꯖꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯖꯤꯝ ꯀꯦꯔꯣꯜ ꯃꯁꯥ ꯃꯊꯟꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯖꯤꯝ ꯄꯩꯁꯥ ꯊꯤꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯩꯁꯥ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯤꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯗꯤꯌꯥꯅꯥ ꯊꯦꯡꯅꯈꯤ꯫ ꯗꯤꯌꯥꯅꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯖꯤꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯦꯔꯣꯏꯟ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯃꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥ ꯂꯩꯇꯕꯩ ꯅꯤꯕ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯈꯤꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯖꯤꯝꯁꯨ ꯗꯤꯌꯥꯅꯥꯅ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕ ꯐꯤꯚꯝꯗꯨꯃꯛ ꯌꯧꯔꯛꯂꯕꯅꯤ꯫ ꯖꯤꯝ ꯗꯤꯌꯥꯅꯥꯗꯒꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥ ꯅꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯤꯌꯥꯅꯥꯅꯗꯤ ꯖꯤꯝꯗ ꯄꯩꯁꯥ ꯄꯤꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯎꯔꯒ ꯃꯤ ꯎꯁꯤꯠꯇꯕꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯪꯊꯔꯒ ꯄꯤꯈꯤ꯫ ꯃꯗꯨꯗ ꯖꯤꯝꯗꯨ ꯁꯥꯎꯔꯒ ꯗꯤꯌꯥꯅꯥꯗ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ ꯍꯥꯏꯅ ꯁꯥꯎꯔꯒ ꯂꯥꯎꯔꯝꯃꯤ꯫ ꯗꯤꯌꯥꯅꯥꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯨꯗꯤ ꯗ꯭ꯔꯒꯁ ꯂꯩꯕ ꯀꯣꯟꯅꯗꯦ, ꯑꯗꯨꯅ ꯖꯤꯝ ꯃꯦꯜ ꯇꯣꯏꯂꯦꯠ ꯑꯃꯗ ꯆꯪꯂꯒ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯗ꯭ꯔꯒꯁ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯁꯤꯒꯤ ꯊꯥꯛꯁꯤ ꯐꯥꯎꯕ ꯌꯧꯈꯤ꯫ ꯖꯤꯝ ꯑꯗꯨꯗꯩ ꯃꯤꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ, ꯑꯗꯨꯒ ꯖꯤꯝꯅ ꯍꯥꯏꯈꯤ, "ꯑꯩꯉꯣꯟꯗ $35 ꯌꯥꯎꯔꯤ, ꯑꯗꯨꯅ ꯗ꯭ꯔꯒꯁ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯈꯤ꯫ ꯃꯤꯀꯤꯗꯨ ꯃꯉꯣꯟꯗ $35 ꯌꯥꯎꯏ ꯍꯥꯏꯕꯗꯨꯗ ꯉꯛꯈꯤ, ꯑꯗꯨꯒ ꯃꯤꯀꯤꯅ, "ꯅꯪꯗꯤ ꯄꯩꯁꯥꯗꯨ ꯀꯥꯏꯗꯩ ꯐꯪꯂꯛꯂꯤꯕ?" ꯖꯤꯝꯅ, "ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯩ ꯑꯩꯅ ꯃꯤꯉꯣꯟꯗꯩ ꯍꯨꯔꯥꯜꯂꯛꯄꯅꯤ" ꯍꯥꯏꯈꯤ꯫ ꯑꯗꯨꯗꯩ ꯃꯕꯥꯅꯤꯛ ꯗ꯭ꯔꯒꯁ ꯗꯤꯂꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ, ꯑꯗꯨꯒ ꯗ꯭ꯔꯒꯁꯇꯨ ꯃꯕꯥꯅꯤꯛꯅ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯕꯗ ꯗ꯭ꯔꯒꯁꯇꯨ ꯑꯁꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯤꯀꯤꯗꯨ ꯁꯥꯎꯔꯒ ꯃꯥꯅ ꯄꯥꯏꯕ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯒ ꯇꯥꯟꯅꯔꯛꯏ꯫ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯤ, ꯑꯗꯨꯒ ꯗꯣꯂꯥꯟ ꯃꯊꯛ ꯑꯃꯗ ꯆꯦꯟꯈꯠꯂꯛꯈꯤ꯫ ꯖꯤꯝꯒ ꯃꯤꯀꯤꯒꯁꯨ ꯃꯊꯛꯇ ꯆꯦꯟꯈꯠꯂꯦ, ꯑꯗꯨꯒ ꯗ꯭ꯔꯒ ꯗꯤꯂꯔꯗꯨꯗ ꯃꯤꯀꯤꯅ ꯅꯣꯡꯃꯩꯗꯨ ꯅꯝꯂꯒ ꯍꯥꯏ, "ꯄꯩꯁꯥꯗꯨ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ" ꯍꯥꯏꯅ ꯗ꯭ꯔꯒ ꯗꯤꯂꯔꯗꯨ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯒ ꯆꯠꯄꯅꯤ, ꯑꯗꯨꯒ ꯃꯤꯀꯤꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯃꯤꯀꯤꯒꯤ ꯈꯨꯠꯇꯩ ꯗ꯭ꯔꯒ ꯗꯤꯂꯔꯗꯨ ꯅꯥꯜꯂꯒ ꯗꯣꯂꯥꯟ ꯃꯈꯥꯗ ꯇꯥꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯤꯝ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯤꯀꯤꯅ ꯖꯤꯝꯗ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯤꯀꯤꯗꯨ ꯃꯈꯥꯗ ꯆꯦꯟꯊꯈꯤ꯫ ꯃꯈꯥꯗ ꯌꯧꯕꯒ ꯃꯤꯀꯤꯗꯨ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ, ꯑꯗꯨꯒ ꯃꯤꯀꯤꯗꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯖꯤꯝ ꯑꯗꯨꯗꯩ ꯃꯌꯨꯝꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯌꯨꯝꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯥꯅ ꯀꯅꯥꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯖꯤꯝꯅ, "ꯏꯃꯥ, ꯑꯩꯅꯦ, ꯊꯣꯡ ꯍꯥꯡꯇꯣꯛ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯗꯨ ꯊꯣꯡ ꯍꯥꯏꯐꯦꯠ ꯍꯥꯡꯇꯣꯛꯏ, ꯑꯗꯨꯒ ꯖꯤꯝꯅ ꯃꯃꯥꯗ, "ꯏꯃꯥ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯏꯃꯥꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯒꯦꯅ ꯂꯥꯛꯄꯅꯤ." ꯃꯃꯥꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯩ ꯖꯤꯝꯅ, "ꯏꯃꯥ, ꯑꯩꯉꯣꯟꯗ $5 ꯅꯠꯇ꯭ꯔꯒ $20 ꯑꯣꯏꯔꯁꯨ ꯌꯥꯏ, ꯑꯝꯇ ꯄꯤꯔꯛꯑꯣ" ꯍꯥꯏꯈꯤ꯫ ꯃꯃꯥꯅ ꯌꯥꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯈꯤꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯖꯤꯝꯅ ꯃꯃꯥꯗ ꯄꯩꯁꯥꯗꯨ ꯄꯤꯌꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ, ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯗꯩ ꯖꯤꯝꯗꯨ ꯁꯥꯎꯔꯛꯂꯒ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯜꯂꯤ, ꯑꯗꯨꯗꯩ ꯃꯃꯥꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯖꯤꯝꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ. ꯅꯆꯥꯒꯤ ꯑꯋꯥꯕꯗ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯏꯃꯥ, ꯑꯩ ꯌꯨꯝ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯖꯔꯛꯀꯦ. ꯏꯃꯥ, ꯑꯩ ꯀꯔꯤꯝ ꯇꯧꯖꯔꯔꯣꯏ. ꯏꯃꯥ, ꯑꯩ ꯑꯐꯕ ꯑꯉꯥꯡ ꯑꯣꯏꯔꯒꯦ" ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏ, "ꯑꯩꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯊꯥꯡ ꯄꯥꯏꯔꯒ ꯂꯩꯔꯦ" ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯍꯥꯏꯖꯤꯟꯈꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯁꯤ ꯖꯦꯜꯗ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟꯁꯦ ꯐꯔꯛꯀꯅꯤ ꯈꯟꯗꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯖꯤꯝ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯊꯕꯛꯁꯤꯡꯗꯨꯅ ꯖꯦꯜꯗ ꯊꯥ 6 ꯂꯩꯕ ꯇꯥꯈꯤ꯫ ꯊꯥ 6ꯇꯨꯗ ꯖꯤꯝꯅ ꯏꯖꯕ ꯗꯥꯏꯔꯤꯗꯨꯁꯨ ꯏꯕ ꯂꯣꯏꯁꯤꯟꯈꯤ꯫
ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯖꯤꯝ ꯃꯍꯥꯛꯅ ꯏꯖꯕ ꯄꯣꯏꯇ꯭ꯔꯤ ꯑꯃ ꯄꯥꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯁ꯭ꯇꯦꯖ ꯃꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯦꯗ꯭ꯔꯣ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯄꯦꯗ꯭ꯔꯣꯅ ꯖꯤꯝꯗ ꯍꯥꯏꯈꯤ, "ꯑꯩꯉꯣꯟꯗ ꯗ꯭ꯔꯒꯁ ꯑꯐꯕ ꯌꯥꯝ ꯂꯩ, ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯄꯤꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯖꯤꯝꯅ ꯍꯥꯏꯈꯤ, "ꯑꯩ ꯃꯗꯨꯒꯤ ꯁꯪꯁꯥꯔꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ" ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯄꯦꯗ꯭ꯔꯣꯗ "ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨ" ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯏꯖꯕ ꯄꯣꯏꯇ꯭ꯔꯤꯗꯨ ꯄꯥꯕ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯏꯖꯕ ꯄꯣꯏꯗꯨ ꯃꯤ ꯄꯨꯝꯅꯃꯛꯅ ꯄꯥꯝꯈꯤ, ꯑꯗꯨꯅ ꯈꯨꯕꯥꯛ ꯀꯟꯅ ꯀꯟꯅ ꯈꯨꯅꯔꯛꯏ꯫ ꯖꯤꯝꯅ ꯆꯍꯤ 38 ꯁꯨꯕꯗ ꯃꯍꯥꯛꯅ ꯏꯖꯕ ꯗꯥꯏꯔꯤꯗꯨ ꯏꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯃꯤꯡꯅ ꯗ ꯕꯥꯁꯀꯦꯠꯕꯣꯜ ꯗꯥꯏꯔꯤꯁ ꯀꯧꯔꯝꯃꯤ꯫ ꯖꯤꯝꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯏꯖꯕ ꯄꯣꯏꯇ꯭ꯔꯤꯗꯨꯒꯤ ꯚꯣꯂꯨꯝ 3 ꯐꯥꯎꯕ ꯐꯣꯡꯈꯤ, ꯑꯗꯨꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯦꯜꯕꯝ 4ꯁꯨ ꯔꯦꯀꯣꯔꯗ ꯇꯧꯈꯤ꯫ ꯖꯤꯝ ꯀꯦꯔꯣꯜ 2009 ꯐꯥꯎꯕ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩ, ꯃꯗꯨꯗ ꯖꯤꯝ ꯄꯣꯏꯠ, ꯃ꯭ꯌꯨꯖꯤꯁꯤꯌꯟ, ꯅꯣꯚꯦꯂꯤꯁꯠ, ꯄꯔꯐꯣꯔꯃꯔ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯅꯤ ꯖꯤꯝ ꯀꯋꯦꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯗ ꯕꯥꯁꯀꯦꯠꯕꯣꯜ ꯗꯥꯏꯔꯤꯁ꯫ ꯐꯤꯂꯝ ꯑꯁꯤꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯍꯟꯁꯤ, ꯑꯗꯨꯅ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯌꯥꯕ ꯂꯧꯖꯔꯤ꯫